Imes Paodam yang tabiri basingbu ahal magtada Binita taram noksari. Hauzik maroy pau thamjari. Leibak asna ngasi Bijay Divas palan tawkre. Tarataruk suba Orange Festival ngasi Chief Minister N Birena hodokre. Loinana Farmers Fair Come Awareness Program ama pangthokre. Mapungoyo paulo birasi. Lising Azapa Humdra Mathogi ngasi numi asida Pakistan landmi lising maudra Indian troops tasangjar rakiba adubu Bijay Divas haina palan tawduna lakli ngasi gi palan thoramda Prime Minister Narendra Modi na India gi landmi sing afamda ikai khumnaba utki PM Modi na haikibada Bijay Divas ta aina India gi landmi gi thawna bu ikai khumnaba utli makhoi gi thawna sana gi mayekta iduna lehoragani Defense Minister Rajnath Singh nasu landmi sing afamda ikai khumnaba utuna haiki India ki landmi sing na kathoki badu kaidadungda kauraroi aikoi gi armed forces ki dama aikoi chauthok chei Union Minister Hasrimarat Badal nasu lebak asigi landmi gi mafamda ikai khumnaba uladuna makoi gi mafamda kok nonduna ikai khumnaba utki sahi kudingi December 13 ta Bijay Divas palan tawduna lakli India ki apunba sakta ngakna bahonabada aikoi punamaki thaudang lei haina Manipur gi Chief Minister Nongthombam Biren Singh na phongdokre English na Zampa Humdra Mathogi Bharat amasung Pakistan anigi marakta sokna kiba landa Pakistan mu maithiba pikiba dubu ningsingduna ahanba Manipur Rifles ki Banke Hall pangthokiba Bijay Divas palanda athoba mitunglai oina saruk yaraduna Chief Minister na wafam asi phongdokibani ngasi lebas na India amasung Pakistan gi landa maraiba ki dama thawai katkraba athoba singya phamda Shraddhanjali katli India ya punba saktam ngakna ba honabada Lebak asta lay diba mipum kudimaki chap manaba thaudang lay malemda lebak asibo hena masak thokna ba honabada minister bureaucrat officer amadi miyamna isa gi thaudang masak thokna pangthokna ba honaminasi isa gi thaudang masak khanglabadi miyangi wakat lakpagi sang hanthagani State lay diba BJP na lusing balenga asna hokiba sahi ohumlo masida singa masung tam ani thong manana sakhomina ba honariba thabak sing adugi mahai phangbang amle miyamna su Matam ki sarkar na paikhalakpa jakhot thorangi thabak singda mateng pangbiu haina su appeal tawki Aikoi thau beauty phajna tawredi pangthok thorkar ro mandalo aimol su bilo adu aikoi ke nok tawse aikoi matam ma ke siam kuire pa kokta to kanyu akoi mari purne human resource from the Pithri ki hongai ba global science ki scientific ki economy ki masidi science ki sakku di hokta masidi competition yaw lo mi ko puthok te le puthok na su ko de ko che lu sai phai de sin na ko masidi ko wa kama ki ne apsan de criminal adu le ya honorable minister shin honorable emanation adu the bureaucrat officer shin akoi adu ma che akoi adu na ta ai me pu se ma pu ko no da ya khale Tharamadida Saruyakiba Deputy Chief Minister Yumnam Joy Kumarna India amasung Pakistan lebak anigi lanadu awangnong polamdangi oina yamna maroiba tangka amasu oiki lanphamadida Pakistangi lanmi lak amarom surrender tawduna sangjakiba haibasi malengi itihasta tanga thokpa thawdo amani lanphamadida lekhidraba lebak asigi lanmi singi thongna lingjenbu ikai khumnaduna palan thoramasi lebaki mafam pumbada pangthoklibani Tharamadida Minister MLA amasung Civil amadi Police ki makok thongba official singsu saruk yaki Citizenship Amendment Act 2018 CAA gi mayokta Diang College of Commerce ki mahiroi singna college asigi gate mamangda wakat mifam phamduna khongjang sangsingkre khongjang aduda saruk yakiba Diang College of Commerce ki Students Union ki Finance Secretary Tamtam na hai Parliament pass tawduna act on kraba CAA gi mayokta Matam Supada Manipur gi miyamna lepkani awang nongpokta CAA sanadana ba mairoi sing yauna hanba leitana khongjang sangsing khigani
awang nongpopo India government na phata haudi langthokpam oina uriba si yaningde CAA gi mayokta awang nongpoki state sing maruaina Assam amadi Tripura gi miyamna khongjang sangsinbada asi ana yauribasi mahiroi singna thamoi senga nungaijade makhoi dama ekhoisu lepli haiki ngasi gi wakai phamadu saruk yakiba singna CAA withdraw to awang nongpok kallu Assam amadi Tripura da thengnariba awabada Manipur gi miyamna lepli ekhoi thawai thadok labasu thadokani adubu CAA di ekhoina yaba sunga ngamloi India government na religion amagi mingda India bu maset tana thugaiganu awang nongpoki yellow missing kansi haina thaba pleka sing sinaki amarom dasu Diang University ki PG mahiroi singna CAA gi mayokta akanba khongjang sangsangkhre hairi State da pangtholiba fruit festival gi damak mathang sahidagi state ki budget ta earmark toraga ahenba sempham haplagani haina Chief Minister Nongthombam Biren Singh na phongdokre Tamenglong headquarter ki public ground state ki thakta pangthokpa taruk chuba Orange Festival adu hodoloduna Chief Minister na wapamasi phongdokibani Chief Minister na makha taraduna Tamenglong district asi malemda komlada maming chatpa lamdam ama oibada natana mapamasi ki phajaba waterfall amadi umang yokhatliba asina tourist sing miyang sing simpham oire farmers singna komla gi potho hena puthoknaba makhata na hotnasi komla patpomlaga mangi haibagi wakhalon thadoklasi farmers singna putholiba komla sigi pothoktagi lemhauriba potho singa du Manipur sarkar gi horticulture department na leiraga food processing tawragani festival asida saruk yariba stall singda incentive oina lupa lising tara piriba si lupa lising kunde hengalagani festival asida first second amasung third takiba stall singda lupa lakh ani lupa lakh ama amasung lising humdra manga manapi ki tara taruk suba state ki thakta pangthokpa Orange Festival lising tara mapan kam centenary celebration of Tamenglong administration ki thoramaduda Tamenglong Kendra gi MLA Samuel Jandai Tamai Kendra gi MLA Awangbo Nyumai Manipur Sarkar ki Forest and Environment Horticulture and Soil Conservation Minister Thaunaujam Syam Kumar PICD Minister L Dikho Deputy Speaker K Robindro Singh Tourism Corporation of Manipur Chairman Dr. Ranjan Sapam Manipur Building and Others Construction Workers Welfare Board ki Chairperson S Dingona Chief Host Thoram Mapu akhana mitung sing oina saruk yaki ngasidagi numi humni sum sasadoriba Orange Festival sida khwaidagi mahau leiba komla puthokpa komla maku gi pothok komla yamna saba tanaba mahusagi masana sing fashion show adventure sports choir amasung rock concert amadi Orange Queen khanbana mapungoiba saktam oiri festival sida punna stall chahung kunipanda punna komla lakh mangarom puthoktuna utli Special attention will be given to the orange grower of the Tamenglong, and the whatever the quantity remains after locally consumption, will the horticulture department will process it, and after evaluate it, we will export it to the outside. Kaksing District Police ki Superintendent of Police Victoria Yangkhom MPS ki miyang makhada Kaksing Commando amasung kunthamapan suba AR gi apunba kangbu amana ngasi Kaksing Police Station gi manung chana leiba Kaksing Ningthau lekai miyoi amadagi mayai ka basinjak oina sinaba Macodin Codin 100 ml gi likli chani tara mari konana fare hairi faraba miyoi adugi maming thokchom ongbi Yangkhong Ningol Samila Zahini Putaret Mapuraiba Tias Dilip Kawi Kaksing Ningthau lekai ni hairi Faraba miyoi amadi polam sing aingyoiba thabak thoram lokhatnaba Kaksing Police Station da khusinakre hairi Mission for Integrated Development of Horticulture MIDS Manipur na sponsor tawraga District Officer Horticulture amadi Soil Conservation Thobal amasung District Agriculture Officer Thobal na mateng pangduna Farmers Club Kiam Sipai amasung how kana sinuna nongmagi oiba district thaki Farmers Fair Cum Awareness Program amang asi Thobal District ki Kiam Sipai gi Lai Thangol Community Hall da pangthokre Tharamaduda KSS Nabakisho District Officer Horticulture and Soil Conservation Thobal na athoba mitung Kiam Sipai amadi Hauka Farmers Club ki President M Bubol na Thoram Mapu amasung District Horticulture amasung Soil Conservation Thobal gi EO I Ibetom bina akhana mitung oina saruk yaki District Thaki Farmers Fair da Longmi Singi tongan ba manama singi stall kunipan ngasigi
ꯃꯤꯊꯨꯡꯂꯦꯟꯁꯤꯡꯅ ꯍꯥꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯁ꯭ꯇꯣꯜꯁꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯂꯧꯃꯤꯁꯤꯡꯅ ꯍꯛꯊꯦꯡꯅꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡ ꯑꯣꯏꯈꯤꯕ KSS ꯅꯕꯀꯤꯁꯣꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯐꯤꯁꯔ ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯟड ꯁꯣꯏꯜ ꯀꯟꯖꯔቬꯁꯟ ꯊꯧꯕꯥꯜꯅ ꯍꯥꯏ ꯂꯧꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯃꯦꯂꯥ ꯑꯃ ꯁꯤꯟꯕ ꯍꯥꯏꯕꯁꯤ ꯂꯧꯃꯤꯁꯤꯡꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃꯅꯤ ꯃꯁꯤꯗ ꯂꯧꯃꯤꯁꯤꯡ ꯄꯨꯟꯅ ꯎꯅꯍꯟꯗꯨꯅ ꯃꯈꯣꯏꯅ ꯃꯅꯥ ꯃꯁꯤꯡ ꯊꯥꯕꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥ ꯑꯅꯥꯁꯤꯡ ꯑꯗꯨ ꯑꯃꯒ ꯋꯥꯔꯤ ꯐꯥꯎꯗꯣꯛꯅꯍꯟꯕꯒꯤ ꯇꯥꯟꯖꯥ ꯑꯃꯗꯤ ꯃꯈꯣꯏꯗ ꯄꯥꯝꯕꯤ ꯑꯃ ꯊꯥꯕꯗ ꯊꯦꯡꯅꯕ ꯂꯩꯅꯥ ꯇꯤꯟꯅꯥꯗꯒꯤ ꯀꯔꯝꯅ ꯉꯥꯛꯊꯣꯛꯄꯒꯦ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡ ꯑꯗꯨ ꯑꯃꯒ ꯄꯥꯎ ꯐꯥꯎꯗꯣꯛꯅꯕꯁꯨ ꯄꯤꯔꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯄꯥꯎꯇꯥꯛꯁꯤꯡ ꯂꯧꯃꯤꯁꯤꯡꯗ ꯐꯪꯍꯟꯗꯨꯅ ꯍꯦꯟꯅ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄ ꯉꯝꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯁꯨ ꯄꯤꯔꯤ ꯍꯥꯏꯈꯤ ꯑꯩꯈꯣꯏꯅ ꯃꯦꯂꯥ ꯑꯃ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯐꯥꯔꯃꯔꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯗꯨꯒ ꯃꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯃꯣꯏꯅ ꯁꯤ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯥꯅ ꯊꯥꯔꯤꯕ ꯀꯣꯕꯤꯁꯤ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯥꯅ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯗꯣ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨꯒ ꯇꯦꯛꯅꯤꯀꯦꯜꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯒ ꯔꯤꯁꯣꯔꯁ ꯄꯔꯁꯟꯁꯤꯡꯒ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯣꯛ ꯇꯧꯔꯒ ꯃꯥꯅ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯗꯤꯁꯀꯁꯟ ꯇꯧꯕ ꯂꯣꯏꯅꯅ ꯃꯥꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯁ꯭ꯇꯣꯔ ꯍꯥꯡꯉꯤꯕ ꯐꯥꯔꯃꯔꯁꯤꯡꯗꯨꯁꯨ ꯃꯥꯅ ꯇꯥꯛꯄ ꯑꯗꯒꯤ ꯐꯥꯔꯃꯔꯁꯤꯡ ꯑꯇꯣꯞꯄ ꯐꯥꯔꯃꯔꯁ ꯑꯃꯗꯨꯗꯒꯤ ꯃꯥ ꯐꯪꯉꯤꯕ ꯃꯥ ꯅꯣꯂꯦꯖ ꯃꯥꯅ ꯂꯧꯕ Narcotics and Affairs of Border Narcotics Control Bureau, Forest Department, District Police Senapati amadi District Administration Senapati ga punna kusamnaduna Senapati District ki ngatan amadi Angkailongdi gi Singsang Parengda 45 acre rom da tharamba poppy pambi sing yathaduna mangankre hairiba sigi matangda Senapati Police Station da case ama register tawkre hairi Thobal Asoba Pakhang Khong Lerekta Leiba Kanga Senbi Primary School gi Ahanba Annual Cultural Meet Cum Parents Teachers Meet 2019 gi thoram amadi mana matumen thopagi thoram ngasi school aduda pangthokre thoram aduda JDO Thobal gi Deputy Inspector of Schools Ningombam Rajan Singh DI of Schools Assam Rebecca Devi MES School asigi Headmaster Huidrom Subhasandra Singh amadi Thobal Municipal Council Ward number 9 gi Councillor W Ibochaubi Singh na अथवा मिथुंगलन सिंह ओइन सरुक याकी थौरंगी सरुआ मोइना स्कूल असigi सही gi oiba mana matum sing mahiroi sing da yenthokhiba ga loinana mahiroi sing na makhal mathel kya gi cultural program sing su utki primary level da lerambadagi handa class 8 phauba upgrade tawrabana aikhoi punna honaminaduna government ki school asi hinga hanbada punna thodang lobina si haina wangang loi kayana phongdoknaki National Program of Health Care of Elderly People amadi National Health Mission ki makhada Jennings ki Medicine amasung Orthopedic Department ki mateng aloyana State Health Society and Medical Director amasung RIMS na punna sinduna Doctors on Geriatric Medicine haibasida numinini sumatagadaba training program amang asidagi Lamphel Patalai by State Family Welfare ki Training Center Hall da hudokre Tharamadu da saruyaki by Additional Director Public Health Dr. L.R.K. Nahai Miyoi bai khoida sahi yamlakpagi matungina pukning wakal sel tungi phibam haksangi phibam amadi haksang kaya singda ahongba kaya thengnei honglakliba sing asi makoida ningthina khanganduna amadi makhoibu cooperation pinabagi tangai phadaba leiriba sing khanganaba thoramasi sinbani haiki Nipum de Suba Assam Rifles sinduna ngasi Moreda leiba St. George High School da Swachh Bharat Mission ga mari leyana layekpa sangdamnabagi thorama pangthokre Thoramadu Additional SP KS Robinson, Nipum de Suba Assam Rifles ki Major Ankit Sharma amadi St. George School Moregi Principal Lodu Samina Maroi ba Miyoi sing oiduna pangthoki layekpa sangdamnabagi thoramadu da makok mathang takraba mairoi sing da mana mathom yenthoki Waiting list candidate of Manipur Police Constable Male 2013 batch ki candidate Namairakpam Suraj Nahai Manipur Police Constable Waiting list 2013 batch ki oina Haukiba sahi lising tara nipangi December tang kunithoi da result haidokraga hojik phauba approve tawdana thambiri masi yamna laibak thibani haina ngasi Manipur Press Club ta pawmising unaba amada insurance na phondarakli mahakna hai Manipur lengakna thabak phangdaba naha kya da thabak pigani hai biki adubu Best asigi waiting list ki di result haidokiba sahi ama pharaba phauba approve tawbidana thambasi yaningde maramasna lakliba tang kunithoi phauba manungda 2013
Best Constable Waiting List Candidates Singbo Manipur Lengana approve tobiyu Karigumba numit asi phawbada approve tobidaba tarabadi legal gi oiba makhal makha kaya khungjang changsilagani hainasu insurance na phongdokhi Lakadariba sahi lisingani kunda pangthokadariba ISSLC examination asigidama examiner singi oiba training program among asi Board of Secondary Education Manipur na sinuna board conference hall da pangthokre Numi humni sathakadaba ngasi training hodopagi tharamda Board of Secondary Education Manipur Secretary Mary Thomas Situng amadi Controllers of Examination Caretaker amadi board ke official singsu saruk yaki Examiner kaya saruk yaki ba ngasi tharamga marilena Board of Secondary Education Manipur Secretary Mary Thomas Situng na phongdokhibada handak pangthokadariba ISSLC exam system da ahongba leibana maram oiraga amadi Hena section na asoiba yaudonabagi pandamda pangthokliba training asi subject wise kudingi sathagani haiki Assamgi district tarada internet servicing suspend tawna lairibadu pung kunmari amuk sangdokre Additional Chief Secretary Home and Political Department Sanjay Krishnan haikibada hauzik Assamda ori pipima masida social media bulana sinaduna Santi Rakshada karaktanaba internet servicing thingjinbani Facebook, WhatsApp, Twitter, amasung YouTube na singba na tonga sandorakna Santi Rakshada kaiba oirakpa yaba na thabak ase lokhotpani hairi District tarada internet servicing thingjinkiba adu atai district singdasu pungni phuni pangi oina Assam pumbada thingjinkhre hairi Haujarabada maroya paw amuka na thamjari Leibak asna ngasi Vijay Divas palan tawkhre Tarataruk Suba Orange Festival ngasi Chief Minister N. Birena Hodokre Loinana Farmers Fair Come Awareness Program ama pangthokre Ngasi gidi Paodam Pizaba matang ngasi loisinjari miyeng tabiriba singbu amuka hana kurumjari